Nungsiraba ichilinausing Aikhoi Allahgi thawzaldagi Hangbada Ikaiba Masailgi episode 10 suba fawba khangminnakhre. Ngasidi amuka 13 suba episode oina Kaffara Amasung Liʻāngi Masail sing khangminnasi. Kaffara gi Masail sing Hangbada Jihar gi kaffara di roza gi kaffara ga chap mane. Madudi numit humfu ni roza henba natraga miskin humfu matam ani mabuk thanna pizabane. Ani subada karigum nupa aduna mapangal leirabadi. Roza humfu marakta leptane hengadabane. Roza henba luidriba fawu nupi aduda sohabat tawba yade. Kariguma marakta sohabat tawrurabadi. Amuk hanna numit humfu ni pura roza hengadabane. Sohabat tawkiba adu ahingda natraga nungthinda oirabasu khangna oirabasu natraga kauthokiduna oirabasu pumnamage hukum amatane. Ahum subada karigumba thagi ahuba tarikh tagi roza henba haurabadi pura tha ani roza hengane. Tha ani adu numit kunthani na sabu oirabasu natraga kunmapan nina saba tha oirabasu kaffara ada oigane. Karigumba thagi ahuba numittagi raza haukhiba natraga numit humfuni pura suhangadabane. Mari subada roza henbagi pangal leitrabadi lairaba humfuda matam anigi chak pizagadabane natraga faucheng oina pigadabane. Karigumba lairaba singda kaffara gi chak pizaba haukre amasung pizaba loidringida sohabat tawruba tarabadi gunagar oigani aduga kaffara di amuk hallaroi. Manga subada kanagumba amagi mathakta jihar gi kaffara ani leikhi amasung mahagna lairaba humfuda gehu ser mari pire. Aduga kaffara animak ada oikre khallabadi madur lali. Kaffara ammakhakta ada oigane. Ani suba kaffara amuk hanna pigadabane. Karigumba kaffara amaroza ikai-khibagi leikhi. Ani subana jihargini adu oirabadi mathakta haikhiban yam asida kaffara animak ada oikre. Liʻāngi Masail kanagumba amana mahaki nupida jinagi badnam tawbire natraga pogliba angang adu magi natte haibire. Adu oirabadi nupi aduna kazi amasung hakim gi manakta wakat lugane. Hakim na makhoi animakta sakhi pi hangane. Hangbada nupa adubu hai hangane. Aina Allahbu sakhi semlaga hairibane. Madudi aina nupi asida badnam tawriba asida ay achumbane. Wahay asi mariraga hanna hay hangane. Mangarak subada amuk hay hangane. Aina minamduna haybo oirabadi. Aygi itakta Allahgi la'anat oisano. Matangda nupi adubu amuk hay hangani. Aina Allahu sakhi semlaga hairibane. Aygi nupana ingonda badnam tawriba asi minambane. Wahay asi mariraga hanna hairaba matangda mangarak subada haigani. Aygi nupana badnam tawriba asina achumba mag oirabadi. Aygi itakta Allahgi asawa tharaksanu. Matawa sumna nupana pi animak kasam charaba matangda. Hakim na makhoi animakpu khaidok pigani. Asumna khaidokpa aduna talag baina oigani. Angang adu mamada sinnakragani. Maramdi mapagini haibi yararoi. Asigumna matay manaw ani kasam chanariba asibu sariyata liyan kawwi. Nung siraba ichilinausing ngasigide asi fawadan khangminarasi matangda taragani thoy suba episode iddat ki masail sing khangminnasi. Nung siraba ichilinausing na video asibu Musliman ichal marum mapang Khudingmak ta share tawbiduna makhoi basu khanghanbada saruk yabiyo.